Laisna mapanadi yumda halaknaba hairi adubu laisna mana oidaba haiduna mafamsida pamhaibagi yumsida tha amaga laikhini haina chap yungna lepkhre numit ninigi matungni mayamdu punna phamduna thadoi tha phaba satpada innanaba phi khali ahumdu nakalda pamhaiba phone metuna phamni nine sigi masu se phajai yellow masu gi phidu paikhatuna thadoi da tamduni yengi sibo nanamada pakkadrane ima masu se yakmalida inama haujikti masu ayak arak ngakta satnarabani aidi pamde sigi sky blue si oina tawrasi ma hoine si sudum yai imawni indawni imawge pamado khal matang sare khanna laisna do wa hudorei dine ngarang pabung phone tawrami kari hareino la o hareiro baba do ngasi humni muk leiradi la ni hai aduda sum hairakpani nene gi sta leibasi nangmu nungai trabro yam nungai da nene yumdadi sumaina mayam punna nongmata wari sanabasu phangde pabungsu nonganbadagi salkhraga numit taraga halakpani chawkhraba yumduda nonganbadagi numit tapau leidoise kokasa amuk chake tawreini thadoina ithanda leibase ngawbuga chap manabani leisna yumsida adum leiroda thadoigi waduda leisna pathamoido harausai inama adusu hek yaroido nupi oibanina inamaida sum leithokpa haise leikaina ngangnarakani afaba gyan taba nupini man haujik saribasi hoine nenegida leibani atopagida leibadi natedana nakaldagi ima yar fazilaga thamun mi angang sigi tawgadaba masagi mathau studies mayam musuleramud ima hoina chatkino haijiladi mana fana chatninglasu chatpa ngamaroi thadoi magi mapuroibada haipet yengi tamogi dudi angang se tanmaga chap manare leijasanu kaino leinu matam phau nang tumi leyo asauba karino wadu tapna ngangune nangbu na pangba kanamta yaudi khalaga yenguni ma mi leisabi ni masu magi aningba pamdo tawjisan ima hoina phajin birun leisna aina rise nongona sauba warobagi nati yumsida leihaningdabagi sunati adubu aina hainingbadi ayumdasu pabung mathanda leibani nangamana sida leithokpa haibase pabungdi khutna ma yaudabaga chapmana doini thadoina as tama nang tumile phuk hagwali aduga thadoigi khudangdu paiduna kada singkhatki matawdu leima ipapa khatna asauba kaino nangna tawrisibo as migi masasida soidana sinaba tare tawrisi leisna madi masinda momonnoi mana hausik pamlibasi yumsigi misingna thadoibu tathi taoina tawbasini mana pambasu kada businduna thongdu lonsili kaino tamo aina kai lankrage angang na nasinda khajalagan nangna wadu angang du gaino ba pamhaibana kon khra wang khalakpududa thadoidu peri tawrakli nangise ai phuge hairo ha nang ngami nang nu pani phuge haina traba si phu ba thadoi kaubira kanomta yumsida aina wangang bamta yade haiba natro phai adoiradi ai chinche ngangba yadana ba punsilani asi hairaga manakta leiba phi maza amana masindu kisinna bo honai pamhaiba phi tu tap lauraga ai chono ngawrba nangbo nang wangang ma yade haiba nati aina ise yare haujikta wasem dorakano taningde ai wa haigese nata haibirakan tajaningde leisna se isanupi oirasu kaya hainade magi mit yengna yeng ai su ai hainade aduna yumsdagi satlankrase natradi pharak ama tanaba taremi thadoi mamitu langkhatuna pamhaibada yengi kari pharak ama tareba tamona haise isam samjaba ngangsida tamona khalisi kai nate nasanupi ni hairaga nangna wakal seranaba khaliba ima ai lawba lao masigi oktaba nupasiga ai lemina bangamaroi ima kari ngawni siba mina ngangisi makok si jangde angangdo aina pame haiba nate
ꯌꯥꯔꯦ ꯀꯨꯏꯔꯛꯑꯗꯤ ꯐꯔꯛ ꯇꯥꯔꯛꯀꯅꯤ ꯅꯍꯥꯏꯗꯣ ꯀꯨꯏꯔꯛꯑꯗꯤ ꯇꯥꯃꯣꯅ ꯁꯨꯝ ꯑꯉꯥꯡꯁꯦ ꯄꯥꯝꯂꯛꯀꯅꯤ ꯅꯨꯡꯁꯤꯔꯛꯀꯅꯤ ꯑꯗꯨꯅ ꯃꯌꯨꯝꯗ ꯊꯨꯅ ꯆꯠꯍꯟꯈꯣꯅ ꯍꯥꯏ ꯅꯠꯇ꯭ꯔꯣ ꯅꯣꯡꯃꯁꯨ ꯑꯩꯒ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯑꯉꯥꯡꯁꯦ ꯅꯪꯒꯤ ꯀꯥꯗ ꯆꯪꯉꯒ ꯐꯣꯟ ꯊꯝꯈꯤꯗꯥꯏ ꯏꯃꯥ ꯑꯩ ꯂꯧꯕ ꯂꯥꯛꯑꯣ ꯀꯞꯁꯤꯟꯅꯔꯤꯅꯤ ꯊꯥꯗꯣꯏꯅ ꯇꯧꯔꯤꯕꯗꯣ ꯄꯥꯝꯍꯩꯕꯗꯤ ꯁꯥꯎꯕꯗꯤ ꯂꯥꯏꯔꯗꯅ ꯄꯪꯅꯣꯛꯇ ꯅꯣꯛꯅꯤꯡꯂꯦ ꯍꯩ ꯀꯩꯅꯣ ꯇꯧꯔꯤꯗꯨꯕꯣ ꯅꯠꯇꯦ ꯑꯉꯥꯎꯕꯤ ꯌꯥꯝ ꯃꯥꯜꯂꯦ ꯍꯥꯏꯕꯅꯤ ꯊꯥꯗꯣꯏ ꯃꯃꯤꯠꯇꯨ ꯐꯩꯅ ꯌꯦꯡꯗꯨꯅ ꯑꯣ ꯑꯉꯥꯎꯕꯤꯅꯤ ꯑꯩꯗꯤ ꯑꯉꯥꯎꯕꯤ ꯑꯗꯨꯅ ꯆꯠꯈ꯭ꯔꯒꯦ ꯅꯪ ꯑꯉꯥꯡ ꯐꯖꯕꯤꯁꯤꯒ ꯂꯩꯃꯤꯟꯅꯍꯧꯔꯣ ꯊꯥꯗꯣꯏ ꯀꯔꯟ ꯉꯥꯡꯅꯨꯀꯣ ꯀꯔꯤ ꯀꯔꯟꯅꯣ ꯌꯥꯔꯦ ꯉꯁꯤꯗꯒꯤ ꯇꯥꯃꯣꯒꯩꯒ ꯀꯥꯇꯤ ꯀꯩꯅꯣ ꯀꯥꯇꯤꯒ ꯍꯥꯏꯗꯨꯅ ꯍꯣ ꯀꯧꯅꯔꯣꯏ ꯍꯥꯏꯕ ꯌꯥꯔꯦ ꯂꯩꯍꯧꯔꯣ ꯅꯪ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯗꯣꯏ ꯊꯣꯛꯈꯤꯅꯕ ꯍꯣꯠꯅꯩ ꯊꯣꯡꯒꯤ ꯂꯣꯛꯇꯨ ꯍꯥꯡꯅꯕ ꯇꯧꯏ ꯑꯗꯨꯕꯨ ꯄꯥꯝꯍꯩꯕ ꯆꯪꯁꯤꯜꯂꯛꯇꯨꯅ ꯊꯥꯗꯣꯏꯒꯤ ꯃꯈꯨꯠꯇꯨ ꯇꯥꯞ ꯐꯥꯏ ꯑꯗꯨꯒ ꯅꯨꯄꯤꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯌꯥꯝ ꯔꯣꯃꯦꯟꯇꯤꯛ ꯑꯣꯏꯕꯒ ꯁꯥꯔꯛꯀꯅꯨ ꯅꯁꯛꯅꯤ ꯀꯥꯏꯅ ꯋꯥꯍꯩꯗꯣ ꯍꯥꯏꯔꯝꯂꯒ ꯊꯨꯅꯃꯛ ꯊꯥꯗꯣꯏꯗꯨ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ ꯄꯥꯝꯍꯩꯕ ꯅꯣꯛꯃꯤ ꯊꯥꯗꯣꯏꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯍꯧꯏ ꯀꯃꯥꯏ ꯉꯥꯡꯅꯅꯤ ꯇꯧꯔꯤꯁꯤꯗꯤ ꯌꯦꯡꯉꯨꯅꯦ ꯃꯥꯅ ꯁꯨꯝ ꯁꯥꯔꯒ ꯆꯠꯈ꯭ꯔꯦ ꯂꯩꯁꯅꯥ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤ ꯍꯥꯟꯅꯅ ꯀꯔꯤꯁꯨ ꯈꯜꯂꯝꯗ꯭ꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯈꯖꯤꯛ ꯍꯩꯅꯗꯕ ꯑꯃ ꯐꯥꯎꯔꯛꯂꯕꯅꯤ ꯄꯥꯝꯍꯩꯕ ꯃꯥꯒꯤ ꯃꯁꯥꯗ ꯂꯩꯁꯅꯥ ꯃꯥꯅ ꯇꯧꯊꯣꯔꯛꯄ ꯈꯨꯗꯤꯡ ꯑꯉꯥꯡꯅꯤ ꯃꯆꯜꯅꯤ ꯈꯟꯅ ꯊꯣꯏꯅ ꯌꯦꯡꯁꯤꯜꯂꯨꯗꯕ ꯈꯟꯖꯤꯜꯂꯨꯗꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯥꯁꯨ ꯂꯩꯁꯅꯥꯕꯨ ꯈꯖꯤꯛ ꯍꯩꯅꯗꯕ ꯃꯑꯣꯡ ꯑꯃ ꯃꯁꯥꯗ ꯐꯥꯎꯔꯛꯂꯕꯅꯤ ꯃꯁꯤꯃꯛꯅ ꯇꯁꯦꯡꯅ ꯂꯩꯁꯅꯥꯕꯨ ꯍꯩꯅꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯃꯛꯇꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯍꯥꯟꯅꯒ ꯌꯦꯡꯅꯕꯗ ꯍꯧꯖꯤꯛꯅ ꯈꯖꯤꯛ ꯍꯣꯡꯂꯦ ꯍꯥꯏꯕꯅꯤ ꯂꯩꯁꯅꯥ ꯃꯥꯅꯁꯨ ꯋꯥꯔꯤꯗꯨ ꯂꯩꯃ ꯃꯉꯣꯟꯗ ꯅꯧꯊꯗꯨꯅ ꯁꯥꯔꯕꯅꯤ ꯂꯩꯃ ꯃꯍꯥꯛꯇꯤ ꯂꯩꯁꯅꯥꯕꯨ ꯃꯆꯥꯗꯧꯅ ꯈꯟꯕ ꯃꯔꯝꯅ ꯊꯣꯏꯅ ꯍꯦꯟꯅ ꯐꯠꯇꯕ ꯋꯥꯈꯜ ꯑꯃꯠꯇ ꯂꯥꯝꯁꯤꯜꯂꯨꯕ ꯇꯧꯗ ꯑꯗꯨꯃꯛ ꯏꯆꯝ ꯆꯝꯅ ꯈꯜꯂꯤꯕꯅꯤ ꯂꯩꯁꯅꯥ ꯃꯥꯅꯁꯨ ꯀꯔꯥꯏꯗꯒꯤ ꯋꯥꯅꯣ ꯑꯃ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯜꯂꯕꯅꯤꯅ ꯂꯩꯃꯗꯤ ꯊꯥꯖꯈ꯭ꯔꯦ ꯂꯩꯁꯅꯥꯒꯤ ꯋꯥꯔꯤꯁꯤꯡꯗꯨ ꯑꯌꯨꯛꯀꯤ ꯆꯥꯛ ꯊꯣꯡꯕꯗꯨꯗꯤ ꯂꯩꯁꯅꯥ ꯊꯥꯗꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯐ ꯁꯥꯗꯨꯅ ꯆꯥꯛ ꯊꯣꯡꯂꯤꯕꯗꯨ ꯌꯥꯎꯁꯤꯜꯂꯛꯅꯕ ꯍꯣꯠꯅꯩ ꯅꯪ ꯋꯥꯅꯕꯅꯤ ꯅꯈꯨꯠꯇꯨꯁꯨ ꯉꯔꯥꯡꯗ ꯁꯦꯝꯃꯨꯗ ꯉꯥꯏꯔꯤꯗꯥꯏꯅꯦ ꯃꯣꯠꯅꯕꯅꯤ ꯂꯩꯁꯅꯥ ꯃꯁꯥꯒꯤ ꯃꯈꯨꯠꯇꯨꯗ ꯌꯦꯡꯉꯤ ꯍꯣꯏ ꯁꯦꯝꯕꯨꯗꯤ ꯁꯦꯝꯃꯤ ꯅꯃ ꯑꯗ ꯌꯥꯅꯤꯗ ꯁꯤꯗꯤ ꯄꯩꯁꯥ ꯀꯩꯁꯨ ꯌꯥꯝꯅ ꯇꯤꯡꯕ ꯅꯠꯇꯤꯌꯦ ꯃꯣꯠꯂꯒ ꯁꯦꯡꯉ ꯂꯣꯏꯔꯗꯨꯕꯨ ꯑꯃꯨꯛꯀꯁꯨ ꯃꯈꯥ ꯇꯥꯔꯛꯏ ꯀꯩꯅꯣ ꯏꯅꯝꯃꯩ ꯈꯨꯠꯇꯨꯗꯤ ꯌꯥꯝ ꯄꯤꯛꯑꯦ ꯅꯨꯄꯤꯗꯤ ꯈꯨꯖꯤꯟ ꯈꯔ ꯁꯥꯡꯂꯞ ꯇꯧꯔꯒ ꯐꯖꯕꯅꯤ ꯀꯩꯒꯤꯅꯣ ꯈꯨꯠꯇꯨ ꯏꯅꯝꯃꯅ ꯏꯄꯪ ꯄꯪꯁꯤꯜꯂꯤꯗꯨꯕꯣ ꯌꯦꯡꯕꯗ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯗ꯭ꯔꯣ ꯑꯩꯈꯣꯏꯗꯤ ꯈꯨꯖꯤꯟ ꯇꯦꯟꯕꯁꯦ ꯍꯩꯅꯗꯦ ꯁꯨꯃꯥꯏꯅ ꯏꯅꯝꯃ ꯁꯨꯃꯥꯏꯅ ꯁꯥꯡꯕ ꯄꯥꯝꯃꯤ ꯑꯩꯗꯤ ꯃꯈꯨꯠꯇꯨ ꯇꯤꯡꯊꯣꯛꯇꯨꯅ ꯎꯠꯂꯤ ꯃꯇꯧꯗꯨꯗ ꯊꯥꯗꯣꯏ ꯅꯣꯛꯃꯤ ꯑꯗꯨꯃꯛ ꯈꯨꯝꯂꯛꯏ ꯂꯩꯁꯥꯔꯤꯉꯩꯒ ꯃꯧꯒ ꯌꯥꯝ ꯈꯦꯠꯅꯩꯗ ꯂꯩꯁꯅꯥ ꯅꯪ ꯑꯉꯥꯡ ꯑꯣꯏꯔꯤꯌꯦ ꯑꯗꯨꯅ ꯅꯪ ꯈꯔ ꯈꯪꯕ ꯋꯥꯠꯈꯤꯅꯤ ꯂꯩꯁꯅꯥ ꯐꯠ ꯑꯣꯟꯁꯤꯜꯂꯛꯏ ꯉꯥꯏꯈꯣꯅꯤ ꯏꯅꯝꯃꯁꯤ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯂꯦꯡꯒꯥꯗꯤ ꯃꯥꯜꯂꯤ ꯃꯣꯏꯒꯤ ꯃꯤꯡꯒꯧꯗꯕꯨꯗꯤ ꯏꯅꯝꯃ ꯊꯣꯛꯑꯦꯀꯣ ꯑꯗꯣ ꯆꯍꯤꯗꯨꯒꯤ ꯋꯥꯅꯤꯗ ꯇꯁꯦꯡꯅ ꯈꯠꯅꯕ ꯍꯧꯔꯤꯕꯅꯤ ꯂꯩꯁꯅꯥ ꯃꯥꯅ ꯊꯥꯗꯣꯏꯁꯨ ꯇꯨꯃꯤꯟ ꯐꯅꯌꯥꯝꯗꯤ ꯍꯟꯕꯅꯤ ꯋꯥ ꯉꯥꯡꯂꯕꯗꯤ ꯁꯣꯏꯗꯅ ꯈꯟꯅꯔꯛꯂꯅꯤ ꯈꯪꯕꯅ ꯑꯩꯅ ꯑꯃꯅꯤꯗꯤ ꯍꯜꯂꯝꯒꯅꯤꯗ ꯅꯪꯗꯤ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯅꯨ ꯆꯍꯤꯒꯤ ꯃꯇꯥꯡꯁꯤꯗꯤ ꯍꯣꯏ ꯑꯗꯣ ꯑꯩꯅ ꯈꯟꯕꯗ ꯑꯩꯕꯨꯗꯤ 12 ꯆꯪꯉꯛꯏꯅꯦ ꯏꯅꯝꯃꯕꯨ 12 ꯁꯨꯃꯥꯏꯅ ꯁꯨꯔꯕ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯂꯩꯔꯝꯗꯧ ꯃꯥꯜꯂꯤ ꯅꯪꯗꯤ ꯑꯉꯥꯡꯅꯤꯗ ꯂꯩꯁꯅꯥ ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯊꯥꯡꯗꯨ ꯄꯥꯏꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯂꯩꯁꯅꯥ ꯃꯥꯅꯁꯨ ꯊꯥꯡꯗꯨ ꯄꯥꯏꯗꯨꯅ ꯑꯂꯨꯗꯨ ꯁꯣꯏꯅꯕ ꯂꯧꯒꯦ ꯇꯧꯕꯗ ꯊꯥꯗꯣꯏꯅ ꯄꯥꯏꯈꯠꯈꯤꯕꯅ ꯍꯥꯟꯗꯨꯅ ꯂꯩꯁꯅꯥ ꯃꯥꯒꯤ ꯃꯈꯨꯠꯇ ꯊꯥꯡꯗꯨꯅ ꯈꯖꯤꯛ ꯁꯣꯛꯂꯝꯃꯤ ꯏꯃꯥ ꯑꯁ ꯃꯈꯨꯠꯇꯒꯤ ꯏ ꯈꯔ ꯇꯞ ꯇꯥꯔꯛꯄꯗꯨ ꯎꯕꯗ ꯂꯩꯁꯅꯥ ꯄꯦꯔꯤ ꯀꯞꯂꯛꯏ ꯂꯩꯁꯅꯥ ꯆꯥꯛꯁꯪꯗ ꯀꯞꯄꯗꯨ ꯏꯃꯨꯡꯗꯨꯒꯤ ꯃꯤ ꯂꯣꯏꯅ ꯇꯥꯔꯝꯃꯤ ꯆꯦꯟꯁꯤꯜꯂꯛꯏ ꯂꯩꯃ ꯑꯃꯗꯤ ꯄꯥꯝꯍꯩꯕ ꯍꯩ ꯀꯩꯗꯧꯔꯒꯦꯅꯤ ꯅꯣꯏꯕꯣ ꯊꯥꯗꯣꯏꯅ ꯂꯩꯁꯅꯥꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯁꯤꯜꯂꯤ ꯂꯩꯁꯅꯥ ꯑꯩ ꯁꯣꯏꯈꯤꯕꯅꯤ ꯍꯤꯗꯥꯛ ꯍꯥꯞꯁꯤ ꯑꯩ ꯍꯤꯗꯥꯛ ꯄꯨꯔꯛꯀꯦ ꯏꯅꯝꯃꯅ ꯇꯧꯒꯦꯅ ꯇꯧꯔꯤ ꯅꯠꯇ꯭ꯔꯣ ꯑꯩꯗꯤ ꯆꯨꯝꯅ ꯏꯅꯝꯃ ꯆꯍꯤ ꯀꯌꯥ ꯁꯨꯔꯦ ꯉꯥꯡꯂꯨꯕ ꯈꯛꯇꯅꯤ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯇꯧꯕꯁꯤꯗꯤ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯏꯅꯝꯃ ꯄꯥꯝꯍꯩꯕ ꯑꯃꯗꯤ ꯂꯩꯃꯁꯨ ꯂꯩꯔꯤꯕꯅꯤ ꯊꯥꯗꯣꯏ ꯃꯥꯗꯤ ꯏꯉꯛ ꯉꯛꯂꯦ ꯀꯩꯅꯣ ꯍꯥꯏꯗꯨꯕꯨ ꯂꯩꯁꯅꯥ ꯑꯩ ꯇꯧꯒꯦꯅ ꯇꯧꯕ ꯅꯠꯇꯦ ꯌꯥꯔꯦ ꯏꯕꯨꯡꯉꯣ ꯆꯠꯂꯣ ꯅꯆꯟꯁꯦ ꯍꯤꯗꯥꯛ ꯑꯃꯨꯛꯇ ꯍꯥꯞꯄꯤꯔꯨꯁꯨ ꯃꯈꯨꯠꯁꯦ ꯐꯅꯌꯥꯝꯗꯤ ꯁꯣꯛꯄ ꯃꯥꯜꯂꯤ ꯊꯥꯡ ꯇꯦꯟ ꯀꯔꯤꯅꯣ ꯒ꯭ꯌꯥꯟꯒ ꯇꯥꯗꯦ ꯏꯃꯥ ꯑꯩꯅ ꯇꯧꯒꯦꯅ ꯇꯧꯕ ꯅꯠꯇꯦ ꯌꯥꯔꯦ ꯇꯣꯛꯑꯣ
ꯄꯥꯝꯍꯩꯕꯅ ꯂꯥꯎꯈꯠꯂꯛꯄꯅꯤ ꯃꯥꯒꯤ ꯅꯨꯄꯥꯅ ꯑꯗꯨꯝꯅ ꯀꯟꯅ ꯂꯥꯎꯔꯛꯄꯁꯤꯅꯤ ꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯀꯤꯖꯕꯁꯨ ꯃꯁꯥꯗꯣ ꯏꯈꯪ ꯈꯪꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯌꯦꯡꯂꯛꯏ ꯂꯩꯁꯅꯥꯕꯨ ꯃꯥꯒꯤ ꯅꯨꯄꯥꯅ ꯄꯨꯊꯣꯛꯈ꯭ꯔꯦ ꯃꯐꯝꯗꯨꯗꯒꯤ ꯂꯩꯃ ꯊꯥꯗꯣꯏꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯏꯟꯊꯤꯖꯅ ꯍꯥꯏꯅꯕ ꯌꯥꯗ꯭ꯔꯣ ꯅꯣꯏꯁꯤꯗꯤ ꯏꯕꯦꯝꯃ ꯂꯩꯃꯗꯨ ꯋꯥꯍꯩ ꯈꯔꯁꯤ ꯍꯥꯏꯔꯝꯗꯨꯅ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯦ ꯊꯥꯗꯣꯏ ꯃꯥꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ ꯉꯛꯆꯥꯟꯅꯅ ꯀꯤꯆꯟꯗꯨꯗ ꯇꯨꯃꯤ ꯂꯩꯍꯧꯏ ꯇꯁꯦꯡꯕꯗꯤ ꯊꯥꯗꯣꯏ ꯃꯥꯅ ꯊꯥꯡꯗꯨ ꯂꯧꯕꯅꯤ ꯑꯗꯨꯗ ꯂꯩꯁꯅꯥ ꯃꯥꯅ ꯃꯈꯨꯠꯇꯨ ꯂꯥꯝꯁꯤꯜꯂꯛꯄꯗꯒꯤ ꯈꯨꯠꯁꯥꯗꯨꯗ ꯈꯖꯤꯛ ꯁꯣꯛꯈꯤꯕꯅꯤ ꯄꯥꯝꯍꯩꯕ ꯃꯥꯅ ꯗꯤꯇꯣꯜꯅ ꯍꯥꯟꯅ ꯐꯖꯅ ꯆꯥꯝꯊꯣꯛꯄꯤꯗꯨꯅ ꯑꯁꯣꯛꯄꯗꯨꯗ ꯍꯤꯗꯥꯛ ꯍꯥꯞꯄꯤꯔꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯅꯣꯏꯕꯣ ꯑꯩꯅ ꯏꯅꯝꯃꯗ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯑꯩꯈꯣꯏꯒ ꯀꯌꯥꯝ ꯍꯟꯅꯨꯕꯅꯣ ꯍꯪꯂꯨꯕꯅꯤ ꯑꯗꯨꯗꯅꯤꯅꯦ ꯏꯅꯝꯃꯅ ꯑꯩꯗꯤ ꯑꯉꯥꯡꯅꯤ ꯇꯨꯃꯤ ꯂꯩꯌꯨ ꯍꯥꯏꯔꯒ ꯑꯩꯒꯤ ꯈꯨꯠꯇꯒꯤ ꯊꯥꯡꯗꯣ ꯃꯥꯅ ꯃꯨꯟꯈꯤꯕꯗ ꯁꯣꯛꯈꯤꯕꯅꯤ ꯂꯩꯃꯗꯨ ꯁꯥꯎꯅꯤꯡꯂꯝꯗꯕꯅꯤ ꯑꯗꯨꯕꯨ ꯂꯩꯁꯅꯥ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯁꯥꯎꯅꯤꯡꯂꯛꯏ ꯑꯣꯟꯊꯣꯛꯄꯅꯤꯗ ꯑꯉꯥꯡꯁꯤꯅ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯍꯥꯏꯕ ꯅꯠꯇꯦꯕ ꯑꯗꯨꯒ ꯃꯥꯅ ꯁꯨꯝꯅ ꯇꯧꯔꯤꯁꯦ ꯂꯩꯁꯅꯥ ꯇꯞꯊ ꯁꯤꯟꯅꯗꯨꯅ ꯅꯦꯅꯦ ꯑꯩꯅ ꯁꯣꯏꯕꯅꯤ ꯏꯅꯝꯃꯗ ꯍꯥꯏꯒꯅꯨ ꯏꯅꯝꯃꯗꯤ ꯂꯥꯟꯗꯕꯅꯤ ꯍꯥꯏ ꯀꯔꯤꯒꯤ ꯅꯪꯅ ꯂꯥꯟꯕꯅꯣ ꯍꯥ ꯂꯥꯜꯂꯤꯕꯗꯤ ꯃꯥꯅꯤ ꯅꯦꯅꯦ ꯍꯥꯏꯒꯦ ꯃꯇꯨꯡ ꯁꯤꯒꯨꯝꯕꯁꯦ ꯇꯧꯗꯅꯕ ꯅꯦꯅꯦ ꯏꯆꯥꯒꯤ ꯊꯃꯣꯏ ꯑꯩꯅ ꯃꯁꯛ ꯃꯨꯟꯅ ꯈꯪꯉꯤ ꯑꯗꯨꯅ ꯏꯆꯥ ꯂꯥꯟꯗꯦ ꯃꯇꯨꯡ ꯇꯧꯔꯕꯗꯤꯅꯦ ꯅꯦꯅꯦꯅ ꯃꯥꯕꯨ ꯋꯥꯔꯛꯀꯅꯤ ꯐꯔꯦ ꯅꯪꯒꯤ ꯀꯥꯗ ꯇꯨꯃꯤꯟ ꯄꯣꯊꯥꯖꯔꯨꯔꯣ ꯃꯃꯥ ꯏꯕꯦꯝ ꯑꯃꯗꯤ ꯂꯩꯁꯅꯥ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯄꯥꯝꯍꯩꯕ ꯃꯥꯁꯨ ꯃꯊꯣꯡ ꯃꯔꯝꯗꯤ ꯈꯪꯗ ꯁꯥꯎꯅꯤꯡꯂꯛꯏ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤꯅ ꯂꯩꯍꯧꯔꯤꯕ ꯗꯣꯝꯗ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯀꯔꯤꯁꯨ ꯍꯥꯏꯗ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯈꯨꯗꯥꯡꯗꯨ ꯄꯥꯏꯗꯨꯅ ꯃꯣꯏꯒꯤ ꯀꯥꯗ ꯊꯨꯅ ꯄꯨꯁꯤꯟꯈꯤ ꯊꯥꯗꯣꯏꯗꯤ ꯏꯉꯛꯉꯛꯏ ꯀꯔꯝꯕ ꯊꯕꯛ ꯑꯁꯣꯏꯕ ꯑꯃꯨꯛ ꯃꯥꯅ ꯇꯧꯔꯕꯅꯣ ꯍꯥꯏꯅ ꯄꯥꯝꯍꯩꯕ ꯄꯥꯏꯔꯝꯕ ꯈꯨꯗꯥꯡꯗꯨ ꯀꯥ ꯌꯧꯕꯒ ꯐꯠ ꯊꯥꯗꯣꯏꯗꯤ ꯌꯥꯝ ꯀꯤꯅ ꯃꯃꯥꯏꯗꯨ ꯂꯨꯛꯊꯗꯨꯅ ꯂꯩ ꯀꯩꯒꯤꯅꯣ ꯅꯪꯅ ꯂꯩꯁꯅꯥꯒꯤ ꯃꯈꯨꯠꯇꯒꯤ ꯊꯥꯡ ꯃꯨꯜꯂꯤꯗꯤ ꯍꯥ ꯅꯪ ꯃꯥꯕꯨ ꯍꯥꯠꯀꯦ ꯍꯥꯏꯔꯣ ꯍꯥꯠꯀꯦ ꯍꯥꯏꯔꯕ ꯊꯝꯃꯣ ꯑꯩ ꯃꯨꯟꯗꯦ ꯇꯥꯅꯤꯡꯗꯦ ꯅꯆꯤꯟꯗꯨ ꯈꯨꯝꯒꯅꯨ ꯅꯪꯅ ꯄꯥꯝꯂꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥ ꯅꯪꯅ ꯄꯥꯝꯂꯤꯕꯁꯤ ꯀꯔꯤꯅꯣ ꯅꯪꯅ ꯄꯥꯝꯃꯤꯁꯦ ꯌꯨꯝꯁꯤꯗꯒꯤ ꯆꯠꯈꯤꯕꯗꯨꯔꯣ ꯊꯝꯃꯣ ꯊꯥꯗꯣꯏ ꯃꯃꯤꯠꯇꯨꯅ ꯄꯥꯝꯍꯩꯕꯗ ꯄꯦꯔꯤ ꯄꯦꯔꯤ ꯌꯦꯡꯉꯤ ꯋꯥꯍꯩꯗꯨ ꯀꯩꯒꯤ ꯏꯐꯝꯗ ꯍꯥꯏꯕꯤꯔꯤꯅꯣ ꯑꯩ ꯉꯁꯤ ꯐꯥꯎꯕ ꯑꯩ ꯐꯠꯇꯕ ꯊꯕꯛ ꯇꯧꯗꯦ ꯑꯗꯨꯒ ꯀꯔꯝꯅ ꯂꯩꯁꯅꯥꯒꯤ ꯃꯈꯨꯠꯇ ꯁꯣꯛꯂꯤꯕ ꯍꯥ ꯑꯁꯤꯁꯨ ꯃꯥ ꯃꯊꯟꯇꯅꯅꯤ ꯍꯥꯏꯒꯦꯔꯣ ꯑꯩꯅ ꯊꯥꯡꯗꯨ ꯂꯧꯕꯗ ꯃꯥꯅ ꯊꯥꯡꯗꯨꯗ ꯄꯥꯏꯁꯤꯜꯂꯛꯄꯅꯤ ꯑꯩ ꯃꯥꯅ ꯂꯥꯜꯂꯦꯁꯨ ꯍꯥꯏꯔꯣꯏ ꯁꯤꯗꯤ ꯁꯣꯏꯕꯅꯤ ꯑꯣ ꯃꯥꯅꯗꯤ ꯃꯥꯒꯤ ꯈꯨꯠꯇꯒꯤ ꯊꯥꯡꯗꯨ ꯅꯪꯅ ꯃꯨꯟꯈꯤꯕꯅꯤ ꯑꯗ ꯁꯣꯛꯄꯅꯤ ꯍꯥꯏꯔꯤꯁꯤꯅ ꯀꯩ ꯊꯥꯗꯣꯏ ꯃꯀꯣꯛꯇꯨ ꯅꯣꯝꯃꯤ ꯅꯠꯇꯦ ꯍꯥꯏꯕꯒꯨꯝ ꯑꯩꯕꯨ ꯊꯥꯖꯕꯤꯌꯨ ꯑꯩ ꯇꯧꯗꯦ ꯑꯩ ꯃꯥꯒꯤ ꯃꯈꯨꯠꯇꯒꯤ ꯊꯥꯡ ꯃꯨꯟꯗꯦ ꯄꯥꯝꯍꯩꯕ ꯃꯥꯁꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯂꯥꯜꯂꯝꯒꯅꯤ ꯍꯥꯏꯕꯗꯤ ꯊꯥꯖꯗꯦ ꯍꯥꯟꯅꯗꯒꯤꯁꯨ ꯃꯥꯅ ꯂꯩꯁꯅꯥꯕꯨ ꯈꯖꯤꯛꯇꯤ ꯆꯤꯡꯅꯕ ꯍꯩꯅꯗꯕ ꯄꯣꯛꯈ꯭ꯔꯕꯅꯤ ꯑꯗꯨꯅꯁꯨ ꯍꯦꯟꯅ ꯆꯤꯡꯅꯅꯤꯡꯉꯥꯏ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯃꯗꯤ ꯌꯨꯝꯁꯤꯗ ꯁꯣꯛꯂꯛꯅꯕ ꯃꯆꯥꯛ ꯑꯃ ꯑꯣꯏꯔꯕ꯭ꯔꯥ ꯍꯥꯏꯅꯁꯨ ꯈꯜꯂꯛꯇꯕ ꯅꯠꯇꯦ ꯏꯃꯥ ꯁꯥꯎꯍꯟꯒꯅꯨ ꯏꯃꯥꯗꯤ ꯑꯃꯨꯛ ꯉꯥꯡꯈꯤꯕ ꯋꯥꯗ ꯆꯞ ꯌꯨꯡꯅ ꯂꯦꯞꯄꯅꯤ ꯑꯩꯅ ꯁꯥꯎꯈꯤꯕꯗꯤ ꯅꯪꯒꯤ ꯋꯥꯍꯩ ꯑꯃꯅ ꯈꯨꯗꯤꯡꯃꯛ ꯐꯍꯟꯈꯤꯕ ꯌꯥꯏ ꯊꯥꯗꯣꯏ ꯁꯤ ꯇꯝꯃꯨꯗꯤ ꯌꯦꯡꯉꯨ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯊꯥꯗꯣꯏꯗꯨ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕꯒꯤ ꯍꯤꯛ ꯍꯤꯛ ꯀꯞꯊꯣꯔꯛꯏ ꯃꯃꯤꯠꯇꯨ ꯄꯥꯡꯕ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯅꯨꯄꯥꯗꯨꯗ ꯇꯞꯅ ꯌꯦꯡꯂꯛꯏ ꯍꯩꯅ ꯁꯤꯡꯅ ꯆꯠꯂꯨ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯇꯣꯈꯥꯏ ꯇꯥꯅꯕ ꯁꯤꯜꯂꯛꯄꯁꯨ ꯀꯅꯥꯅ ꯈꯪꯕꯅꯣ ꯍꯩꯅ ꯁꯤꯡꯅ ꯈꯣꯡ ꯊꯥꯡ ꯌꯦꯛꯅꯕ ꯌꯥꯝꯃꯤ ꯀꯜꯂꯛꯄꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯍꯦꯜꯂꯛꯏ ꯑꯗꯨꯅ ꯇꯥꯃꯣꯅ ꯍꯥꯏꯒꯗꯕꯗꯤ ꯑꯩ ꯅꯪꯒꯤ ꯇꯨꯡꯗ ꯂꯩꯒꯦ ꯊꯧꯅꯥ ꯐꯕꯤꯌꯣꯌꯨ ꯈꯥꯡꯕ ꯀꯜꯂꯨ ꯑꯔꯣꯏꯕꯗ ꯏꯃꯥꯕꯨ ꯄꯦꯜꯍꯜꯂꯨ ꯁꯤꯈꯛ ꯅꯪꯅ ꯅꯤꯡꯁꯤꯡꯗꯨꯅ ꯆꯠꯂꯨ ꯇꯥꯃꯣ ꯑꯩ ꯂꯥꯜꯂꯦ ꯑꯩ ꯃꯇꯨꯡ ꯑꯁꯨꯝꯅ ꯊꯣꯛꯍꯜꯂꯔꯣꯏꯒꯦ ꯄꯥꯝꯍꯩꯕ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯌꯥꯝ ꯆꯦꯠꯅ ꯀꯣꯟꯁꯤꯟꯕꯤꯔꯛꯏ ꯂꯥꯟꯗꯦ ꯍꯥꯏꯕꯗꯤ ꯄꯥꯝꯍꯩꯕ ꯃꯥꯅꯁꯨ ꯈꯪꯂꯤꯕꯅꯤ ꯑꯗꯨꯕꯨ ꯐꯠꯇꯕꯤ ꯂꯩꯁꯅꯥ ꯃꯥꯒꯤ ꯋꯥꯍꯩꯗ ꯃꯃꯥ ꯃꯥꯅ ꯊꯥꯖꯈ꯭ꯔꯦ ꯄꯪꯊꯈ꯭ꯔꯦ ꯈꯪꯂꯕꯗ ꯄꯥꯝꯍꯩꯕ ꯋꯥ ꯉꯥꯡꯕꯒꯤ ꯇꯥꯟꯖꯥ ꯐꯪꯗꯕꯅꯤ ꯌꯥꯔꯕꯗꯤ ꯈꯨꯗꯛꯇ ꯂꯩꯁꯅꯥ ꯃꯥꯕꯨ ꯌꯨꯝꯁꯤꯗꯒꯤ ꯆꯠꯂꯣ ꯍꯥꯏꯅ ꯇꯥꯟꯕ ꯌꯥꯔꯕꯅꯤ ꯑꯗꯨꯕꯨ ꯃꯇꯥꯡꯗꯨ ꯌꯥꯝꯅ ꯆꯥꯗ꯭ꯔꯤ ꯑꯗꯨꯅꯁꯨ ꯃꯥ ꯇꯨꯃꯤꯟꯅ ꯇꯥꯏꯅꯐꯝ ꯈꯪꯗ ꯃꯥꯒꯤ ꯊꯋꯥꯏ ꯑꯣꯏꯔꯤꯕꯤ ꯊꯥꯗꯣꯏ ꯃꯉꯣꯟꯗ ꯇꯥꯏꯅꯕꯅꯤ ꯑꯩ ꯈꯪꯉꯤ ꯅꯪ ꯂꯥꯟꯗꯦ ꯍꯥꯏꯕ ꯇꯥꯃꯣ ꯈꯪꯉꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯂꯥꯜꯂꯕꯁꯨ ꯂꯥꯟꯗꯕ ꯆꯨꯝꯂꯕꯁꯨ ꯆꯨꯝꯗꯕ ꯍꯥꯏꯔꯒ ꯍꯥꯏꯗꯦ ꯍꯥꯏꯅ ꯍꯥꯏꯔꯛꯀꯅꯤ ꯑꯗꯨꯅ ꯑꯩꯅ ꯍꯩꯅ ꯁꯤꯡꯅ ꯆꯠꯂꯣ ꯍꯥꯏꯔꯤꯕꯁꯦ ꯒ꯭ꯌꯥꯟ ꯇꯥꯎ ꯈꯪꯂꯕ꯭ꯔꯥ ꯑꯩꯅ ꯍꯥꯏꯔꯤꯁꯦ
ꯃꯃꯥꯏꯗꯨ ꯃꯈꯨꯠꯇꯨꯅ ꯇꯞꯅ ꯅꯥꯟꯊꯕꯤꯔꯛꯏ ꯄꯥꯝꯍꯩꯕ ꯃꯥꯅ꯫ ꯑꯩ ꯏꯟꯁꯥꯡ ꯊꯥꯡꯀꯠꯂꯝꯕꯅꯤ, ꯀꯥꯔꯝꯃꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯐꯠ ꯅꯨꯄꯥꯗꯨꯕꯨ ꯈꯖꯤꯛ ꯏꯟꯊꯣꯛꯂꯝꯂꯒ ꯕ꯭ꯔꯞ ꯃꯈꯥꯗ ꯀꯨꯝꯊꯈꯤꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯨꯗ ꯄꯥꯝꯍꯩꯕ ꯃꯥꯁꯨ ꯁꯣꯔꯗꯨ ꯁꯥꯡꯅ ꯍꯣꯟꯗꯣꯔꯛꯏ꯫ ꯁꯣꯝ ꯀꯥꯗꯅꯤ ꯂꯩ ꯃꯃꯥꯅ ꯂꯩꯁꯅꯥꯕꯨ ꯄꯨꯁꯤꯟꯕꯤꯔꯛꯏ꯫ ꯃꯆꯥ ꯅꯤꯡꯉꯣꯜꯒ ꯌꯥꯎꯖꯗꯕꯒ ꯃꯆꯥꯒꯨꯝ ꯈꯟꯅ ꯂꯨꯅ ꯆꯥꯅ ꯇꯧꯖꯕꯅꯤ ꯂꯩ ꯃꯃꯥꯅꯗꯤ ꯂꯩꯁꯅꯥꯁꯤ꯫ ꯍꯥꯟꯅꯗꯤ ꯊꯣꯏꯅ ꯃꯆꯥꯅꯤ ꯈꯜꯂꯝꯗꯕꯅꯤ, ꯑꯗꯨꯕꯨ ꯌꯨꯝꯁꯤꯗ ꯂꯩꯁꯅꯥ ꯃꯥꯅ ꯂꯥꯛꯇꯨꯅ ꯂꯩꯕ ꯃꯤꯀꯨꯞ ꯑꯗꯨꯗꯒꯤ ꯂꯩꯁꯅꯥ ꯃꯥꯅ ꯂꯩ ꯃꯃꯥꯒꯤ ꯊꯃꯣꯏ ꯄꯦꯟꯒꯗꯕ ꯊꯕꯛ ꯑꯃꯅꯤꯗꯤ ꯏꯐꯣꯡ ꯐꯣꯡꯅ ꯇꯧꯈꯤꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩ ꯃꯃꯥꯅ ꯂꯩꯁꯅꯥꯕꯨ ꯍꯦꯟꯅ ꯊꯥꯖꯕ ꯑꯃꯗꯤ ꯅꯨꯡꯁꯤꯈꯤꯕꯅꯤ꯫ ꯄꯣꯊꯥꯔꯣ, ꯍꯣꯔꯦꯟ ꯆꯥꯛ ꯂꯣꯏꯔꯒ ꯅꯦꯅꯦ ꯀꯧꯔꯛꯂꯒꯦ꯫ ꯍꯣꯏ ꯅꯦꯅꯦ꯫ ꯂꯩꯃꯗꯨ ꯊꯣꯛꯈ꯭ꯔꯦ꯫ ꯂꯩꯃ ꯊꯣꯛꯈꯤꯕꯒ ꯂꯩꯁꯅꯥ ꯃꯥꯏꯊꯣꯡꯗꯨ ꯁꯠ ꯑꯣꯟꯈꯤ, ꯃꯆꯤꯟꯗꯨ ꯈꯖꯤꯛ ꯆꯤꯡꯗꯨꯅ ꯅꯣꯛꯂꯒ꯫ ꯅꯪꯅꯈꯩꯁꯨ ꯑꯩꯉꯣꯟꯗ ꯁꯤꯡꯅꯕ ꯁꯥꯏ꯫ ꯑꯩꯁꯦ ꯂꯩꯁꯅꯥꯅꯤ ꯂꯩꯁꯅꯥ꯫ ꯅꯪꯒꯨꯝꯕ ꯉꯔꯥꯡꯒꯤ ꯃꯧꯅꯥꯎ ꯑꯃꯅ ꯑꯩꯉꯣꯟꯗ ꯂꯥꯛꯆꯕ ꯌꯥꯒꯗꯕ ꯅꯠꯇꯦꯅꯦ꯫ ꯊꯥꯗꯣꯏ, ꯅꯪ ꯇꯥꯃꯣꯒꯤ ꯅꯨꯄꯤ ꯑꯣꯏꯔꯕꯁꯨ ꯑꯩꯒꯤ ꯃꯤꯠꯌꯦꯡꯗꯗꯤ ꯅꯪꯁꯦ ꯌꯨꯝꯁꯤꯒꯤ ꯊꯕꯛ ꯁꯨꯅꯕꯤ ꯂꯩꯕ ꯃꯤꯅꯥꯏꯕꯒꯨꯝ ꯈꯜꯂꯤ꯫ ꯌꯦꯡꯉꯨ ꯅꯃꯤꯠꯇꯨ ꯊꯤꯠꯅ꯫ ꯉꯁꯤꯒꯤꯁꯤꯗꯤ ꯈꯖꯤꯛꯇꯅꯤ, ꯁꯤꯗꯒꯤ ꯍꯦꯟꯕ ꯀꯌꯥ ꯑꯃ ꯑꯩꯅ ꯌꯨꯝꯁꯤꯗ ꯂꯩꯔꯤ ꯃꯈꯩꯗꯤ ꯇꯧꯔꯛꯈꯤꯅꯤ꯫ ꯑꯩꯒꯤ ꯋꯥꯍꯩꯇꯕꯨ ꯊꯥꯖꯕ ꯅꯦꯅꯦꯅꯤ꯫ ꯅꯦꯅꯦꯒꯤ ꯆꯤꯟꯗꯒꯤ ꯅꯪꯕꯨ ꯅꯨꯡꯁꯤꯗꯕ ꯃꯥꯟꯕ ꯋꯥꯍꯩ ꯑꯃ ꯍꯦꯛ ꯀꯥꯡꯂꯛꯄ ꯃꯤꯀꯨꯞꯇ ꯅꯪ ꯌꯨꯝꯁꯤꯗ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯕ ꯉꯝꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯕ ꯇꯥꯔꯦ꯫ ꯀꯨꯏꯔꯔꯣꯏ, ꯌꯦꯡꯕꯗ ꯑꯩꯒꯤ ꯂꯤꯂꯥ ꯃꯊꯪ ꯃꯊꯪ ꯇꯧꯔꯛꯂꯅꯤ꯫ ꯅꯪ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯣ, ꯑꯄꯪꯕꯤꯅꯃ꯫ ꯂꯩꯁꯅꯥꯗꯨ ꯃꯇꯣꯝꯇ ꯃꯆꯤꯟꯗ ꯋꯥꯍꯩꯁꯤꯡꯗꯨ ꯍꯥꯏꯖꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯅ ꯊꯥꯗꯣꯏꯗ ꯁꯤꯡꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯃꯥꯒꯤ ꯊꯃꯣꯏꯗ ꯆꯞ ꯌꯨꯡꯅ ꯂꯦꯞꯈ꯭ꯔꯦ꯫